ꯃꯩꯔꯥꯕꯒ ꯖꯦꯝꯁꯀꯗꯣ ꯔꯤꯆꯦꯜ ꯍꯣꯇꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯒ ꯃꯩꯔꯥꯕꯅ ꯍꯣꯇꯦꯜꯒꯁꯤꯗꯤ ꯄꯨꯔꯥ ꯗ ꯄ꯭ꯂꯥꯖꯥ ꯗ ꯔꯤꯆ ꯄꯦꯔꯤꯁꯇꯨ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯁꯤꯗ ꯑꯗꯨꯅꯕꯨ ꯔꯤꯆꯦꯜ ꯍꯣꯇꯦꯜ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯁꯤꯗꯤ꯫ ꯑꯅꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ꯫ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯖꯦꯝꯁꯇ ꯗꯣꯡ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯅꯨꯄꯤꯗꯨ ꯇꯨꯒꯦ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯗꯨꯕꯨ ꯉꯥꯛꯄꯤꯔꯛꯏ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯤꯠꯆꯥꯅꯩ꯫ ꯖꯦꯝꯁꯇꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯤꯗꯨꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯐꯂꯞ ꯐꯂꯞ ꯃꯃꯤꯠꯇꯨ ꯀꯨꯞꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯗꯨ ꯈꯧꯗꯦꯝꯂꯛꯏ꯫ ꯑꯍꯝ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯉꯥꯛꯇꯪ ꯐꯤꯂꯝ ꯁꯥꯔꯗꯦ꯫ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯐꯠ ꯐꯠ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯅꯈꯤ꯫ ꯂꯤꯟꯊꯣꯏꯅ ꯁꯣꯔꯤ ꯑꯩ ꯍꯧꯖꯍꯧꯗ꯭ꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯣꯏꯈꯤꯕꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯀꯁꯇꯃꯔ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯅꯠꯆꯗꯦ꯫ ꯑꯗꯨꯗꯤ ꯁꯔ ꯄꯨꯔꯦꯟ ꯍꯥꯏꯕ ꯁꯔꯒꯤ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯔꯥ? ꯍꯣꯏ ꯃꯥꯅꯤ꯫ ꯌꯥꯅꯤ ꯑꯩ ꯔꯨꯝ ꯇꯥꯛꯆꯒꯦ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯣ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯗꯣ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯇꯞꯂꯞ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯛꯁꯦ ꯑꯗꯨꯝ ꯌꯥꯏꯅꯦ ꯇ꯭ꯔꯥꯏ ꯇꯧꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯑꯁꯤꯃꯗꯤ ꯑꯩꯒꯤꯅꯤꯀꯣ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝ ꯊꯨꯅꯣꯡꯗꯣ꯫ ꯀꯩꯅꯣ ꯑꯁꯤꯗꯤ ꯃꯧꯁꯨ ꯅꯠꯇꯅ ꯃꯧ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯑꯁꯤ ꯑꯩꯅ ꯀꯣꯏꯔꯗꯧꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯂꯤꯟꯊꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯂꯤꯟꯊꯣꯏꯁꯨ ꯀꯥꯗꯨ ꯌꯧꯕꯒ ꯁꯤ ꯁꯨꯝ ꯆꯪꯕꯤꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯕ ꯍꯧꯕꯒ ꯖꯦꯝꯁꯅ ꯑꯃꯨꯛ ꯈꯥꯝꯂꯛꯏ꯫ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯑꯩꯕꯨꯔꯥ? ꯍꯣꯏ ꯃꯥꯅꯦ꯫ ꯀꯩ ꯍꯥꯏꯕꯤꯒꯗꯧꯕ? ꯁꯣꯝꯒꯤ ꯃꯤꯡꯕꯨ? ꯂꯤꯟꯊꯣꯏ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯖꯦꯝꯁꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯩꯔꯥꯕꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯌꯦꯡꯉꯗꯦ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯇꯨꯝꯕꯅ ꯍꯥꯜꯂꯅꯤ꯫ ꯃꯊꯧꯒꯤ ꯊꯝꯃꯣꯏꯁꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯌꯥꯔꯦ ꯈꯣꯡꯗ꯭ꯔꯨ ꯃꯥꯟꯕ ꯆꯪꯉꯁꯤꯂꯣ꯫ ꯑꯩꯕꯨ ꯈꯣꯡꯗ꯭ꯔꯨ ꯃꯥꯟꯕ ꯀꯥꯏꯅꯒ ꯍꯩ ꯇꯣꯔꯕꯣꯠ ꯃꯥꯟꯕ꯫ ꯑꯅꯤꯗꯨ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯂꯥꯛꯇ ꯌꯥꯗꯦꯅ ꯍꯥꯏꯔꯤꯁꯦ? ꯄꯨꯔꯦꯟꯗꯨ ꯌꯦꯡꯂꯝꯂꯤꯕ ꯐꯥꯏꯜꯗꯨ ꯈꯔ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯅꯕꯥꯅꯤ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯍꯥꯏꯗꯅ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯖꯨꯂꯤꯗꯨ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯃꯗꯨ ꯆꯨꯝꯕ꯭ꯔꯥ? ꯃꯩꯔꯥꯕꯒ ꯖꯦꯝꯁꯀꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ꯫ ꯃꯩꯔꯥꯕꯅ ꯑꯣꯏꯅ ꯆꯨꯝꯕꯗꯤ ꯃꯥꯜꯂꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ꯫ ꯀꯥꯎꯔꯒꯦ ꯍꯥꯏꯕ ꯋꯥꯁꯛ ꯀꯌꯥ ꯑꯃ ꯁꯛꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯋꯥꯍꯩꯗꯨꯗ ꯄꯨꯔꯦꯟꯒꯤ ꯊꯃꯣꯏꯗꯨ ꯈꯖꯤꯛꯇꯤ ꯂꯨꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯊꯣꯏꯅ ꯋꯥꯅ ꯈꯟꯖꯤꯜꯂꯨꯗꯦ ꯍꯥꯏꯔꯦ꯫ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯅ ꯀꯧꯔꯤꯁꯦ ꯁꯂꯥꯏꯍꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯅꯍꯥꯟ ꯁꯪꯒꯕꯗꯁꯨ ꯂꯥꯛꯇꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯊꯥꯅ ꯌꯥꯝ ꯆꯥꯔꯦ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯁꯨ ꯂꯩꯔꯤ ꯑꯃꯁꯤ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯇꯥ ꯈꯝꯗꯥꯔꯛꯇꯧ ꯃꯥꯜꯂꯤ꯫ ꯏꯁ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯅ ꯑꯩꯅ ꯑꯃꯨꯛ ꯃꯤꯇꯥꯗꯧꯔꯤꯕ? ꯅꯨꯄꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯔꯦꯝꯕ ꯀꯣꯏꯕ ꯅꯪꯅ? ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯅꯨꯄꯤꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ? ꯑꯇꯩ ꯂꯩꯔꯤꯗ ꯅꯣꯏꯒꯤꯗ ꯂꯤꯟꯊꯣꯏꯅ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤ ꯃꯥꯒꯤ ꯗꯤꯇꯦꯜꯁꯇꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ꯫ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕꯗꯨꯅ? ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯍꯥꯏꯁꯤꯗꯕꯨ ꯖꯦꯝꯁ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯣꯏꯗꯕ ꯊꯦꯡꯅꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯅꯁꯛꯇꯨꯅ ꯈꯣꯡꯗ꯭ꯔꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯆꯣꯞꯄꯤꯕꯩꯕꯣ ꯅꯪ ꯍꯅꯨꯕꯤ ꯐꯪꯅꯤꯍꯦ꯫ ꯁꯣ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯅꯤꯡꯉꯦ ꯁꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯑꯗꯨꯅꯤ ꯏꯃꯥꯅ ꯌꯥꯁꯦ ꯌꯥꯝ ꯆꯧꯋꯤ ꯑꯗꯨꯅꯤ ꯅꯪꯒꯤꯁꯤꯗꯤ꯫ ꯑꯁ ꯅꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯌꯦꯠꯅꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯌꯥꯔꯦ ꯁꯂꯥꯏꯗ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯟꯗꯣ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯇꯨꯡꯗꯩꯅꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯖꯨꯂꯤꯒꯤ ꯚꯥꯏꯔꯦꯜ ꯉꯥꯛꯇꯃꯨꯛ ꯉꯥꯏꯔꯦ꯫ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨꯒꯤ ꯀꯦꯞꯁꯟꯗꯅ ꯑꯁꯨꯝꯅ ꯏꯔꯤ MLA ꯁꯨꯔꯖꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯖꯨꯂꯤ ꯍꯥꯏꯕꯤꯗꯣ ꯅꯨꯄꯥ ꯑꯃꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯛ 50ꯒꯤ ꯏꯖꯠ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯔꯥꯡ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯇꯧꯕꯗꯤ ꯐꯖꯅ ꯉꯝꯃꯤꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ꯫ ꯖꯨꯂꯤꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯊꯣꯏꯅ ꯋꯥ ꯑꯣꯏꯅ ꯂꯧꯒꯗꯕ ꯖꯨꯂꯤ ꯅꯠꯇꯦ꯫ ꯊꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ FBꯗꯨꯗ ꯃꯥꯒ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯕ꯭ꯂꯤꯛꯇ ꯃꯦꯔꯤꯠ ꯍꯥꯏꯅ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯂꯩ꯫ ꯄꯤꯔꯛꯂꯤꯕ ꯀꯣꯃꯦꯟꯇꯨ ꯑꯌꯥꯝꯕꯅ ꯖꯨꯂꯤꯕꯨ ꯆꯩꯕ ꯉꯥꯡꯕ ꯉꯥꯛꯇ ꯄꯤꯔꯛꯏ꯫ ꯑꯋꯣꯏ ꯇꯥꯈꯩ ꯈꯠꯅꯕ ꯄꯥꯝꯕ ꯖꯨꯂꯤꯗꯤ ꯀꯃꯦꯟꯇꯨꯗ ꯈꯠꯅꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯃꯥꯏꯗꯤ ꯏꯀꯥꯏꯕ ꯍꯥꯏꯐꯦꯠ ꯈꯪꯗꯦ
Napa MLA oire hairaka to kem chopa ai go ora disibu sijakhrani ne Jolie nupi edogi reply pire nang kalakpro phangdrabani na migi nupa chen mading siliba nupa mana ushita kamena ta hairi nang gumangak ta galai redi bema laire bai khoidi nupi ga phangbai wa lekte ne ado yongli hai bi bema masak muto khoja khraba puren hai budu da chen gi de haida dana ladies finger man ba segi nupa sida cheli debo nupa gam da lei jadrabo nangbo akoi de sukhra hangam nangi apambodo lawin khoni yo lagoi rasu bi ge dorage Jolie reply pire nasakne kaina ka hawtong lamo bihang man kai mi ga sunok na basari ba noina mi gi nupa trelaga asuk saubiri sibu nate puren haiba nupa dona sel ke apiraga comment troll to rutona thadoraino napa so MLA oiba masak phajakraba sel pai khraba mi degi somo lupa lakh yang khailoba imai bema paisa bai ba noina chopa paisa se othono chokhreda handak jeli ba nupa do so amuk isani yadi namdana pharage chen mani hairaga ita dabi amuk launi ko yam kre nayak tanga to the Julie gi post adu da pirakliba comment mayam do amamam to aina hanbangam da badagi ma comments do off taksin kre sauna phamung da phone do langsin khraga machinda suna soli aini no pachela ka moina sukem saubiri sibo moi gi mathi bong do puren haiba no pa do na thakba jalo madogi no pa do hek thine ru badagi ai samanga bani paisa pai sak phaje na ai sek ngauri mami thangdadi sonu chuba kokcha koirame pihila bane gi laibukse somda marup ahum do so salai hoige yum tamna gari do thaurakli puren de tomen gari thakphum thokba thauri maira baga James kadi wati phunari mai gi thokpa pangang da ngangnari maira bana noi sawai lawai sidi yamtin fresh oina James na is yam impal gi waro sibu lawai natradi impal ne haigadro ibungo nangama aina ngan ke yaujani boina iktawarna nangi wata do haibi bai wanida lawai dagi apang mi mau mayam ama koirabani na lawai pan masida sawiraba saujade ko aduga ne nang hak leitena mau haido mina taraga sei mau do chopa yaman khini kana leizade mawa kaina rabi nangna lukhrabi oi hurabi moi kharagi khalaga aina sum themjimi bagi wani aigi thamai gi mapudi ichelo delda yaraba ei bu mong de amna chukpagi tep maira badu haifet chinglaga noi aduga hoine adagi di aina mathang haidaradi nang soiroise James to wangang ge tawbaga gari edu da makok sujeli maira baso makok do yeseli maira bana kaino to reido bo thorai nu basidi gari break du bu mai kana phanage oi kaire bu grim tawrini ayo kaino tawri da kokase James so sauna hairi kaino tawri sibo purena ba ma kaino gi nupa ngawrabo gari ku thawnai bani da ni ga loini siba tare mi na ton ga se lo shujan krede kaino tawre ba puren do tapla phaire nasak sing nung siyak to ek pun baga nupi gi wari ngak yum dagi ta ge unu sum tarak pani nate kaino hai bani na bani se nupi gi topic se natraga di irei leitra baba sigi khongruman basina ureini ai ri cham na moi sawai lawai se fresh oi hijabani mana marai to ri tawtanani hey torbor man ba kai dai na hanoge ha nang na maugi wari hana tawrai na tro yare na bani lewro yare khongna la ker law ai noi ga punna gari tongmina ba ai tale o yare se ai ne ai kai gum ta haije roi ko ai ne loini lan mani yare asam na ngang na dana ahum do salai hoida lagle farm da leram gani khangbagi ahum do farm adom da haije le chawra ba farm adu da sangu mana ma singak ta ngai ba do da maira ba do haire wa sidi fajare James na so haire sini ni dana ama sina lagu phabu sangden hairisa ai su insan khara yam heki batari sidi salai thoglai nungshira ba marup ahum do ubada harau kaino ita thazadana kadom daina tawrai sibo pudik ta phaujale mi lakani khotkani ka kem thairak te ngonda nasak tu do bakui ne sum koi thorakuni da lo song pham se sangtak lei ba dom da ahum do lai salaina ita thazadana lakpaside kei bizani toiside
ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯄꯤꯖꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯐꯥꯝꯁꯤꯗ ꯄꯥꯜꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯗꯅ ꯁꯤꯁꯨ ꯅꯪ ꯄꯤꯔꯣ ꯑꯁꯤꯒ ꯆꯥꯔꯗꯤ ꯁꯛ ꯆꯨꯒꯁꯦ ꯈꯔ ꯐꯖꯊꯣꯛꯀꯗꯧꯕ ꯃꯥꯜꯂꯦꯃꯤ ꯃꯩꯔꯥꯕꯅ ꯑꯣꯛꯂꯛꯏ ꯅꯪꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯣꯏꯅ ꯍꯦꯛꯈꯣ ꯅꯁꯛꯇꯣ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯟꯕꯅꯤꯅ ꯍꯩ ꯇꯣꯔꯕꯣꯠ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯧꯈ꯭ꯔꯦꯗ ꯅꯕꯥꯅꯤꯃꯛ ꯃꯔꯤ ꯆꯠꯄ ꯆꯥꯕꯗ ꯍꯥꯎꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯁꯤꯗ ꯂꯥꯛꯂꯒ ꯈꯠꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯁꯤ ꯑꯅꯤꯁꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖ ꯂꯩꯔꯕꯅꯤ ꯀꯣꯛ ꯉꯥꯎꯏ ꯍꯦꯝꯕꯗꯤ ꯂꯥꯛꯇꯦ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯁꯪꯒꯥꯕ ꯆꯠꯍꯧꯗꯕꯒꯤ ꯂꯥꯛꯇ꯭ꯔꯤꯔꯣ ꯃꯤ ꯄꯩꯁꯥ ꯄꯥꯏꯕ ꯁꯦꯜ ꯇꯥꯟꯕ ꯀꯟꯕ ꯃꯆꯥꯅꯤ ꯀꯩꯅꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯍꯣꯏꯁꯦ ꯃꯥꯁꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛꯀ ꯆꯥꯈ꯭ꯔꯁꯤꯀꯣ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯕꯅꯤꯅ ꯊꯣꯡꯕꯒꯤꯗꯤ ꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝꯁꯤ ꯊꯣꯡꯍꯜꯂꯣ ꯑꯩꯒꯤ ꯈꯨꯠꯀꯤ ꯃꯍꯥꯎꯗꯤ ꯀꯥꯎꯗ꯭ꯔꯕ꯭ꯔꯅ ꯑꯣ ꯀꯥꯎꯖꯗ꯭ꯔꯤꯌꯦ ꯄꯨꯔꯦꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯕꯅꯤ ꯊꯕꯛ ꯍꯜꯂꯛꯄ ꯊꯦꯡꯕꯒ ꯋꯥꯕꯒ ꯀꯩꯒ ꯏꯁꯥꯁꯦ ꯍꯦꯛꯇ ꯀꯥꯎꯔꯦ ꯑꯗꯨꯅ ꯁꯪꯂꯤꯉꯩꯁꯤꯗ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯐꯔꯕꯅꯤ ꯃꯄꯥꯝꯗ ꯆꯠꯅꯤꯡꯉꯦꯅ ꯆꯠꯈꯤꯕꯅꯤ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯏꯃꯥꯒꯤ ꯇꯣꯔꯕꯣꯠ ꯎꯇꯤꯗꯣ ꯍꯥꯎꯕꯅꯤꯍꯦ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ ꯄꯨꯈꯝꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯑꯣꯛꯇꯕꯒꯤ ꯃꯨꯜꯂꯒ ꯆꯥꯅꯕꯗꯣ ꯅꯨꯡꯁꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯍꯟꯒꯠꯍꯟꯕ ꯌꯥꯔꯝꯃꯒꯗꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯀꯥꯏꯗꯣ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜꯒꯤ ꯂꯦꯁꯟ ꯑꯃ ꯁꯥꯔꯁꯤꯗꯅ ꯑꯗꯨꯗꯤ ꯑꯗꯨꯒ ꯊꯥꯏꯅ ꯁꯛ ꯅꯨꯡꯁꯤꯈꯤꯗꯕ ꯑꯣꯖꯥꯈꯩꯗꯣ ꯑꯝꯇ ꯅꯨꯡ ꯑꯣꯏꯔꯁꯨ ꯊꯣꯡꯈꯤꯕꯩ ꯍꯣꯏꯅꯦ ꯁꯥꯔ ꯇꯣꯟꯗꯥꯡꯗꯣ ꯑꯩꯁꯨ ꯃꯥꯒꯤ ꯆꯤꯔꯥꯏꯗꯨꯗ ꯅꯨꯡꯅ ꯊꯣꯝꯅꯤꯡꯉꯤꯅꯤ ꯑꯩꯈꯣꯏ ꯎꯕ ꯌꯥꯗꯦ ꯎꯗꯣꯏꯒꯤ ꯃꯔꯝ ꯆꯠꯇꯨꯅꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦꯗꯅ ꯃꯥ ꯁꯂꯥꯏꯅ ꯍꯥꯏꯔꯛꯑꯦ ꯌꯥꯔꯦꯗ ꯅꯣꯏꯕꯅꯤꯁꯣ ꯈꯔ ꯐꯨꯖꯔꯒꯁꯨ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯁꯥꯔ ꯇꯣꯟꯗꯥꯡꯗꯨꯅ ꯉꯥꯡꯉꯝꯕ ꯆꯩꯔꯝꯕꯗꯒꯤꯅꯤ ꯉꯁꯤ ꯅꯣꯏ ꯑꯅꯤꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯕ ꯉꯝꯃꯤꯗꯣ ꯑꯩꯗꯕꯨ ꯈꯔ ꯂꯥꯏꯔꯕꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯑꯁ ꯌꯥꯔꯤꯁꯤ ꯅꯣꯏ ꯋꯥꯔꯤꯗꯣ ꯄꯥꯁꯀꯤꯅꯦꯅ ꯂꯩꯔꯦ ꯄ꯭ꯔꯖꯦꯟꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯀꯩꯀꯩ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯃꯩꯔꯥꯕꯗꯣ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯗꯨ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯐꯖꯃꯟꯗꯅ ꯃꯈꯨꯠꯅ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯍꯦꯛꯂꯤ ꯖꯦꯝꯁꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯐꯥꯝꯁꯦ ꯌꯦꯡꯕꯗꯗꯤ ꯐꯖꯔꯦ ꯏꯇꯥꯎ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯂꯩꯕꯗꯒꯤ ꯍꯦꯛꯄꯕꯨ ꯌꯥꯔꯅꯤꯗ ꯍꯟꯗꯛꯇꯤ ꯁꯦꯟꯗꯣꯡ ꯁꯦꯂꯦꯞꯇꯣ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯔꯣ ꯆꯠꯂꯝꯕ ꯁꯂꯥꯏꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯁꯦꯜ ꯌꯥꯝꯃꯛꯀꯅꯤ ꯑꯗꯨ ꯂꯣꯏꯅ ꯂꯧꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯏꯃꯥꯅꯁꯨ ꯌꯥꯔꯣꯏ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯑꯣꯏꯅ ꯂꯣꯏ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯅꯪꯅ ꯄꯥꯝꯖꯕ ꯑꯃ ꯌꯦꯡꯉꯒ ꯍꯧꯒꯠꯅꯕ ꯇꯧꯔꯣ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤꯕꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯍꯥꯟꯅꯗꯒꯤꯁꯨ ꯅꯪꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅꯇꯁꯨ ꯂꯥꯛꯂꯤ ꯁꯤꯃꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯂꯃꯟ ꯁꯤꯟꯕ ꯉꯝꯂꯔꯣꯏ ꯏꯇꯥꯎ ꯀꯩꯗꯧꯕꯩ ꯂꯃꯟꯅꯣ ꯃꯔꯣ ꯅꯪ ꯑꯩ ꯑꯃꯠꯇꯅꯤ ꯁꯤꯗ ꯂꯃꯟ ꯇꯣꯟꯁꯤꯟꯕ ꯇꯣꯠꯁꯤꯟꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯇꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯇꯧꯅꯗꯅ ꯀꯅꯥꯒ ꯇꯧꯅꯔꯨꯗꯣꯏꯅꯣ ꯁꯤ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯪꯒꯤꯁꯨ ꯇꯧꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯇꯧꯁꯟꯍꯧꯔꯣ ꯑꯅꯤꯗꯣ ꯐꯥꯝ ꯑꯗꯣꯝꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯁꯂꯥꯏꯅ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯗꯣ ꯑꯩ ꯏꯃꯥꯒ ꯑꯝꯇꯪꯗꯤ ꯈꯟꯅꯈꯤꯒꯦ ꯈꯟꯅꯕꯕꯨꯗꯤ ꯈꯟꯅꯧ ꯑꯗꯣ ꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥꯒꯤ ꯃꯒꯨꯟꯁꯨ ꯃꯆꯥ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯅ ꯏꯃꯥꯒꯤꯗꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯁꯤꯟꯅꯔꯕꯅꯤ ꯅꯥꯀꯜꯗꯒꯤ ꯃꯩꯔꯥꯕꯅ ꯍꯣꯔꯦꯟ ꯀꯔꯤ ꯁꯥ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯖꯦꯝꯁꯅ ꯈꯨꯝꯂꯩ ꯇꯣꯔꯕꯣꯠ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯍꯩ ꯁꯛꯃꯊꯤ ꯅꯪꯕꯨꯁꯨ ꯃꯇꯥꯡꯒꯤ ꯆꯥꯠ ꯆꯥꯗꯅ ꯈꯠꯅꯕ ꯍꯧꯔꯤꯅꯦ ꯑꯩꯉꯣꯟꯗ ꯑꯣ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯥꯔ ꯁꯂꯥꯏꯅ ꯏꯃꯥꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯀꯣ ꯏꯇꯥꯎ ꯅꯪꯁꯨ ꯍꯦꯛꯀꯦ ꯑꯔꯨꯕꯤꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯁꯅꯥꯔꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯝꯅ ꯆꯤꯟꯆꯠ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯑꯔꯨꯕꯤꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯔꯩꯗꯨ ꯉꯛꯂꯗꯨꯅ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅꯗꯨ ꯀꯌꯥꯝ ꯐꯤꯡꯉꯤꯗꯨꯕꯣ ꯑꯔꯨꯕꯤꯗꯨ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯖꯨꯂꯤꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯄꯣꯁ ꯑꯗꯨ ꯌꯦꯡꯍꯜꯂꯤ ꯇꯣꯏꯃ ꯖꯨꯂꯤꯗꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯁꯤꯅ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯤꯀꯣ ꯃꯁꯦ
ꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯄꯪꯕꯁꯦ ꯁꯥꯟꯅꯕꯤꯔꯝꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯤꯕ ꯀꯗꯥꯏꯗꯒꯤ ꯅꯣꯏ ꯅꯄꯥꯁꯤꯅ ꯏꯃꯧ ꯑꯣꯏꯒꯦꯅ ꯍꯥꯏꯅꯕ ꯆꯠꯂꯨꯕ ꯃꯤꯀꯨꯞꯇꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯑꯩꯗꯤ ꯍꯧꯖꯤꯛꯇꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯍꯥꯟꯅ ꯃꯒꯨꯟ ꯈꯪꯉꯕꯅꯤ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯗꯕꯨ ꯑꯣꯏꯔꯣ ꯋꯥꯉꯥꯡ ꯁꯉꯥꯡꯗꯕꯨ ꯑꯣꯏꯔꯣ ꯀꯔꯤꯝꯇ ꯍꯦꯛ ꯂꯧꯈꯠꯄ ꯌꯥꯗꯕꯅꯤ ꯑꯩꯅꯗꯤ ꯅꯨꯄꯤ ꯑꯁꯦ ꯏꯃꯧ ꯑꯣꯏꯕꯗ ꯃꯥꯏ ꯆꯥꯅꯔꯣꯏ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤꯕ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯋꯥꯍꯩ ꯑꯃꯕꯨ ꯁꯪꯉꯤꯅꯦ ꯃꯥꯅ ꯆꯦꯟꯈꯤꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯐꯔꯦꯅ ꯈꯜꯂꯤꯅꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯈꯠꯅꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯏꯃꯥ ꯀꯔꯤ ꯋꯥꯅꯣ ꯍꯟꯗꯛꯅ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯍꯦꯛ ꯇꯝꯃꯛꯎ ꯀꯣꯏ ꯃꯧꯁꯤꯗꯤ ꯂꯤꯛꯂꯥꯏꯗꯣ ꯍꯣꯇꯦꯜ ꯇꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯃꯌꯨꯝꯁꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯔꯦꯡꯒ ꯀ꯭ꯂꯕ ꯇꯧꯅ ꯍꯣꯇꯦꯜ ꯇꯣꯛꯄ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤ ꯉꯥꯡꯈꯤꯕꯗꯨꯅ ꯇꯣꯛꯄ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦꯅꯦ ꯑꯩꯈꯣꯏꯁꯨ ꯊꯥꯖꯗꯦꯅꯦ ꯏꯃꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯤ ꯃꯇꯥꯒ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯃꯅꯨꯡ ꯆꯥꯝꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯏꯝꯐꯥꯜꯗꯒꯤꯅꯦꯁꯨ ꯍꯥꯏ ꯑꯗꯣ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯕ ꯃꯥꯜꯂꯤ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯊꯤꯌꯨ ꯀꯩꯁꯨꯛ ꯂꯩꯇꯕꯤ ꯃꯥꯒꯨꯝꯕꯅꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯗꯧꯔꯤꯒꯦ ꯃꯥ ꯁꯅꯥꯔꯩꯒꯤ ꯒꯨꯟꯁꯦ ꯈꯪꯗꯅ ꯇꯧꯕꯅꯤ ꯐꯩ ꯈꯪꯒꯅꯤ ꯃꯥꯕꯨ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯒꯦꯕ ꯃꯥ ꯂꯤꯛꯂꯥꯏꯗ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯤ ꯇꯥꯃꯣ ꯍꯦꯝꯕꯒꯤ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯏꯟꯗꯣꯝꯆꯥꯅꯁꯨ ꯍꯥꯏ ꯇꯥꯃꯣ ꯍꯦꯟꯕꯒꯤ ꯏꯃꯥꯅꯁꯨ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯏꯃꯧ ꯍꯥꯏꯗꯅ ꯇꯠꯇꯅꯁꯨ ꯀꯧꯏ ꯑꯗꯨꯒ ꯇꯥꯃꯣ ꯍꯦꯟꯕꯅ ꯃꯈꯣꯏ ꯃꯃꯥꯡꯗ ꯁꯛ ꯈꯪꯅꯧ ꯍꯥꯏꯔꯤꯁꯤꯕꯨ ꯂꯤꯛꯂꯥꯏꯗꯣ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯏ